Ngasigi oiba tungan ba PS kadagi poseng collection tawduna miyam da thamjige IMF na piba report amagi matung ina China na US tagi GDP purchasing power parity PPP da overtake tawkhre aduga India na US ki matang da GDP PPP third rank ta chele haiba iduning taw hairiba PS asidagi lokhat chadaga thamjige GDP PPP hairiba si economics tamni calculation da country gi currency inflation amadi cost of living yauna hotpa hen accurate oiba calculation ni country ki currency asi basket currency haibadi dollar da holaga lebak amaga gi foreign currency value khena ba adu manalaga hotpa calculation ni GDP PPP da US reverse lakpa asi makeup tauna ba Donald Trump gi tariff policy asi magic ki type ta political instrument oina sijinarakpani world gi lebak Pumbna Trump gi tariff policy asi karino gyan tade Makok Ngao-E aduga Saobasu saunningi maramdi masina world economy da disturbance pigadori mangjabadi US masasu yawgadori tariff lawbagi policy asi country gi economic growth langnaba import restriction amadi export promotion gi policy ni hojikti lebak amana tariff rate hengalakpa taragadi trading partner oiriba lebak aduna su manaba tariff hengalai US na China gi product ta 30% aduga India gi product ta 25% tariff hengalakpa asigi ultimate tax burden di US citizen na pugani inflation lakani lakpasu haure inflation henganaba amadi substitute item pinanaba US ki domestic production hengaranba mathautai domestic production hengale hairagasu kudakta demand supply gap mention ba ngamloi US tariff policy asigi matung ina 15% tariff lawba European Union amadi US most favored countries singdagi India amadi China gi import goods sing substitute tawba hauragani US India bilateral trade asida hana India na balance of trade ta US tagi trade surplus 40 billion USD oiramba adu hantagargani trade surplus haibadi US na India da export torokpadagi India na US ta export tawba henbagi belu adubuni US ki domestic demand meet tawnana ba 10 to 15% tariff lawba US ki most favored countries singna India China gi product sing leidaga sizinaba aduga makhoi gi production singna US ta yolaga trade gain tawnana ba khonna ba hauragani example oina European Union na India gi textile product sing lawraga sizinaraga US ta European textile product oina supply tawgani India gi su US na tragasu bilateral trade agreement matung ina export ti hantaroi US economy da akaiba lakadaba asigi maramdi tariff na maram oiraga import restriction tawkrabanina import substitute tawnana ba domestic production hengarhan batai problem oirakadori ba sina labor cost wage rate ni US asi capital intensive country ni haibadi labor watpa labor cost wangba aduga capital investment money leiba lebakni 1 hour unskilled wages ta 7.20 USD ni Indian currency da 1 USD equal to rupees 87.20 ni 8 hours working wages per day Indian currency da rupees 5057 ni per month 24 days working unskilled labor cost asi rupees 1,21,382 ni India da unskilled labor wage per month rupees 20,385 ni 1:5 ratio ni haibadi US da labor ama hire tawbagi paisa na India da labor manga hire tawba yai US da semi skilled 1 hour wages 21.17 USD ni 1 day 8 hours working wage Indian currency da 14,768 tare 1 month 24 days da working semi skilled wage da rupees 3,54,432 ni India da semi skilled wage mali rupees 22,568 khaktani wages asigi matung ina 1:15 ratio tare haibadi US da semi skilled labor ama hire tawbagi paisa asina India da semi skilled labor taraga manga hire tawba yare international trade ta country with labor intensive country with capital intensive haina leirambadagi country with technology intensive haidana amasu yaushin khre trade gain tawnana ba profit maximize tawnabagi ni US farm mayamna US ta investment tawbagi mahutta labor intensive oiba India da investment tawriba se aduga finish oiraba production US ta thari US investors singi production ase ultimately US ta yolugani Donald Trump tariff policy da tariff quota natraga at balorim tariff natraga specific tariff haidana thugairakigani US investors singi Indian production paisa mangdana ba amadi tangai fadana leidaba yadaba polam sing US na import tawba yanaba specific tariff system lakigani amaromda BRICS countries singi market ase IMF ki matung ina 41% global market share oiri India amadi China gi product singna BRICS market occupy tawri haiba wafam sing phongdogli makha satarakpada nungthil pausi ki chifong ama oiriba kangla paudagi lokot chadaga thamjige 1990-91 gi map ta base tawraga Imphal city manung eviction chathakigani eviction chathabada komthok piu haibi
habiganu haiba ngangom uttamgi wafam thamjage state land ta yungkai sajinba yauna footpath amasung drain khopsin duna yungkai dukan amasung hotel sajiliba singi mathakta state asigi mafam kudimakta district administration gi makaidagi chathariba eviction gi drive asi Impal West ki oinasu 1990-91 gi mapta base tawraga Impal City manungda makatana eviction chathakigani eviction chathariba sida komthok piyo haibiganu sidok sadokpagi matam khara changkigani haibana amani haina mahut ki director su oiriba ngangom uttamna phongdokre chahi asigi April thadagi hauna Manipur Pollution Control Board Impal Municipal Council Directorate of Environment and Climate Change amasung Manipur Police ka puna single use plastic ki polamseng phagatpagi chatharakiba drive adugi manungda phagalakhiba yamlaba polamseng ngase Impal Municipal Corporation gi office tagi Guwahati da recycle gi damak lamtha khibagi thorongga mari lenana mahut director ngangom uttamna wafam asi phongdokladuna makhatana haikibada eviction haudringagi mamangda su Impal Municipal Council na JCB potoktuna thamai bandagi JM College ke nakalda lambi gi footpath amasung nalada sajilamba kaya eviction chathaba laikre todel khunung amasung nalada dukan amasung yungkai kya sajiliba sing takthokna bahonari ba se ising isau tholok pathingna ba amasung mayulang poktholagbada fire barricade gari sing chathok chasen tawbada apan ba laitana bani lambi sorok sing asi loina khopsin badagi chillagadi mayulang pokhtolakpa matamda fire barricade lakpa nangdana yum madu tumbana hankiba tabani thangal bazar gi oina hojik chathariba eviction asi lepagi wafam laite thangal bazar da laidiba building sing asi ariba amasung mallaba kaya yauri hairiba building sing adu khudakta naikhaiba tarabadi kintharaktuna khudongthiba kaya mayoknagadaba leibana khudakta tawdabani adubu DC gi miyeng makhada thangal bazar gi karamba dukan sing eviction tawgadagi haibagi matangda tha asigi tarukta assessment tawragani ariba building sing gi oinadi khudakta thugaiba yaroidabanina masa masana thugaiduna samjin chajinanaba tha ani ahungi matam pigani adugo yamna hena sokloidaba sing gi oinadi khudakta adum eviction tawgani Impal West ki district administration gi makaidagi niyam kaina sajiliba sing gi mathakta eviction chathariba sida town planning mahut amasung IMC nasu mapung phaba cooperation pigani 1990-91 gi mapta yumpham oiraga maduda phangliba lambi gi apakpadu chapchana leiribra natraga hanthabra haibadu yenglaga eviction chatharagani masida miyamna suggestion amasung cooperation PPU eviction gi thabak komthok piyu haibasimadi haibiganu mokhoi masana semdok sadok tawnabagi matam khara PPU haibaduna amani haina phongdokhi paukse simaki makatana editorial lokacharaga thamjage lengangna lamkhopsinba taktokpagum lunanba state ohenanaba thabak lokhatlu haidi president rule lengangna paramkaina lamkhopsinba sing paksana taktokpagi thabak leptana chathariba asigumna khairamban kaichel manung yauna miyam chinba mafamsingda phatta haudi langthokpa singi mathakta su logi oiba action lokhalabadi state asi taru tananba mafam ama ohenba ngamgani lengangna state asida amukta thokhidriba thodok ama oina Impal West Impal East Thawal kaksingna chingba district sing da leiba khonglambi sing yauna khasland sing khopsin duna sagaliba sing survey tawduna takhaibigi thabak sing chathariba asi miyanggu yai phanaba amadi chathok chasin tawbada ayat apan thu andana lokhalakkiba khongthangni district sing gi DC singna makoida piba mapangal sing ayat apan amata yaudana ichang thawna enclosure sing maipakna takthokpagi thabak chathariba asi PR lengak oibagi ngambani karigumba miyamgi mihut popular government na enclosure sing takthokpagi thabak chathaba oiramlabadi enclosure singna MLA minister singda tawidanaba wanom tunomba amadi michang sangga leiba kayadagi pressure piduna maipakna enclosure sing takthokpa ngamdabadagi khangtapta leplamgani asigumba thawong sing miyamna mamangda toina uba phangkrabani hauzik leiriba lengakna miyamna chathok chasin tawbada kodongthiba thondanaba footpath yauna dukana madi tongan maphamgi state land sing khopsenduna sajiliba sing takthokliba asi miyamgu yai fanaba oibagi mathakta takthokpagi thabakta ayat apan leitriba asigi manungchanna khairamban kaichel manung yauna atai district sing da leiba kaital sing amadi miyam tinba lambi singi mataida amot akai hunthokpamgum paiduna leibadagi hangoiba pokpada natna apu masagi manamna hel hazard oire kaitelgi machi marum amadi lambigi matai singda amot akai patta pumtharaba phattabasing paidaga leibasing atopa state singdagi lamkoiba lakpa miyoi singna uba matamda state asigi lengak pasing amasung miyambu hanthaba thaki miyoi oina laurongani Manipur apikpa state oidabasu miyoi kanglup su na punna nungsi chanana khundaba mafam oibagi mathakta lamdam asigi miyam maru oina yellow furup oiriba mitei singi mafamda top
thokpa matik mayai sing leibadagi ikai khumnaba unaribani yelomi singi mafamda jagoi isai culture amadi sana khonaba games and sports na lamdama sibu malemgi miyamda sakta pangamli amaromda mitei nupi singna lengak londa yum puduna macha masu singbu matik chaba miyoi amamam ohenana bu khonabada lawriba thodang singi matakta suba nomba kanba lamchat chajat taksi khashi leibagi thakta matam gi thokpa thodo wathok singda lawba thodang singda awangba thakta miyamna ikai khumnabu unari adobu civic sense watpa miyoi missing yamna leibadagi state asigi konung capital city yauna miyam chinba mafam sing amadi lambi gi matai singda phatta haudi langthokpam oibagi thong chachariba ase lengak asina tungkoina chingnaba policy ama semduna lamdam ase matam punamakta lunanba mafam ohenanaba thabak lokhalu awangba mathol longba phajaraba yungkai mamal yamlaba car jeep phajaba firol set litlabasu apum masana thalaba mafam oirabadi madu chakhotpagi khudam natte hairi makha tarakbada nungthil pawse gi chipong ama oiriba pawzel degi lokhotcharaga thamjage constitution khangdaba miyut thagatlubana manipur ima maitakta phamle hairi manipur state ase masagi constitution leiduna maning makha tamna haina humna palamba leibak ama oiramlabasu ngasidi voter oidiba miyamna constitution gi wan to khangdaba miyut thagatuna manipur ima maitakta phamle haina manipur people's democratic front mpdf ke secretary s samungauna phongdokre wafam asing asi mizor khulda leiba manipur plus club ta pangthokiba pangmi mifam amada phongdokibani party asigi mute ke ana saruk yaduna pangthokiba mifam aduda mahangna makata na hai voter oidiba leibak miyamna vote ki mamangda wakal khantaba tawduna khangna chanabani paicha pirabani amadi pija pithak tawrabani haiduna vote pirubagi mahina ngasidi lamdam asigi lifeline oiriba state highway sing chatpa yadaba khakna chana 22327 square kilometer khak pak chawba lamdam asida chatpa ngamlibra haibasi wahang ama oire mahangna hai democracy chatpa leibak amada miyamna tengthabagi mahut khudum singduna achumbagi damak kathokminaduna constitution na piri bahag sing miyamda manana piba ngamgadaba mihut thagalasi haiki